COVID-19 gi laisana maram oiduna kumsi sahidi mahusadi sanaduna lakba kangsingbagi palan thoram pangthokhide mahusadi ningthakongi Sri Sri Gopinath amadi Sri Sri Radha Madhav loinana Bishnupur gi Sri Sri Advaitana singbagi kangi palan thoram mapung phana amadi sanatan dharma gi sanabi asi pangthoktuna lakhibani adumakpu kumsi sahidi mamingtagi oina laigi thoram pangthoknaki Malem gi yoga gi numit June kumathoi mapung phana pangthokhide adumoinamak social distancing ngakna miyoi yamna pundana pangthokhibagi paudi leikhi Young Kokta Organization Kokta Lakshmi Yoga Center Ningtokong Sevika Samiti gi oiba organization asina yoga tawkhibagi paudi leikhi kumsi sahidi COVID-19 na 19 oijaragasu lomi singidi kumgi nong matam sana laktuna hojik phawbagi oina lomi sing kharagi makhaidi safari kumbi kendragi lokol kharada ising thumnin bagi pawkhak natana lomi singi damaktadi jila sida mapung oina phari haina lobi yai amaromdasu hargi problem leiti haina lobi yai karigumba mafam kharada rajniti gi khudong saba launaba honabagi paudi leikhi adum oinamak hargi awabadi leikhi di haina lobi yai COVID-19 na maram oiduna sathok chasinda hargi puthok pusinda khudong sadaba amadi lomising mayoknari agrigi oina jila sida leiriba extension office taruk sidagi yenthoklagadi hargi puthok pusinda lomising kharagi makhaidi saphagani khalli luribadi hairiba extension office sing asi godaw leitaba sini Masigi puthok pusida rajnitigi khudong saba lofam oibugum uri asigumba makhalgi sinpham sing asida rajniti taholoi haina sarkana arepa phirep amaga loinana extension office sing asida hargi godown thambibagi tangai fadava leiri amadi makhoigi damak lepiduna matam sana har phanganaba honabiba amasu darkar oiri kumsi sahigi oinadi district agri office tagi phangba pawdadi lomi singi har marang kaina leiri haibisini Bon mahasabki oina kumsi sahida usa paktak ngana thakide haina lauragasu thariba u kharaduri soidana hingba ngamgani haibasini Division Forest Office Bishnupur Division Public Works Department PWD Bishnupur Division amadi Krishi Vigyan Kendra KVK ulauda u thaki Hariba using ado fencing area oina tawbagi mathakta tree guard singsu yawbana ayamba oiri u yana thabada sigadaw saruk khajikta tharaga hingangadabani haibado kumsi sahida takpugum tawi thangai sengna darkar oiribadi u thaba nate u hawhanbani COVID-19 ki phibam jila sida thoirona nungsa thiningai oidre adum oinamak COVID warrior ahum haibadi doctor ani nurse ama quarantine center on graba district hospital Bishnupur da mathok torumba warrior ahum di positive oiki adum oinamak hojikti negative oire sabsaba warrior adu oiki aduga nakal amaromna Bishnupur dagi dengue gi anap ama yawrakhi amabu oire COVID-19 bu maithiba pigi hairagadi sarkana piriba sana kangwon ngana satpa haibasini loktakta tariba nambun turenbu kannabu honaduna Manipurda leiriba paumi singi body anina ki thoduna miyamdo paujel piduna nambul turel kannaba khongsat ado jila sigi tawbulda MLA El Radakishor Chairman Pollution Control Board amadi KVIC MLA Sushindro Chairman LDA na taramna paumi singbu oki Nambul turel na loktak pat ki masak lepada yamna sauna thodang lauribani amadi loktak na Manipurbu masak tak ibani thabak ase significance yamna wangba amani darkar leiba singi manungda darkar oibaduni achamba natti haina lawbi yai Matam kuina jila sida taba phankidraba pausingi marakta Bishnupur police na haukiba June kulumdoida Bishnupur khwarak panda achat ok che tawbada UNLF ki kedar ama phaba ngamkhre kedar asi lisingne ki sumna tarani thoida tokman manmerda train tawruba miweni hairi amarom da sugulu rotagi napat tamna thorokpa eco van amadagi number 4 ticket humpuni thoi phaki Mui ani lakpani hai jila sida nisa marang kaina khona amadi laina phangba manbagi singnaba sauna leribani Bishnupur khongthangsi makha tana will amag loinana war against drug ta pungning sangani police personnel sing matik sana leiri MLA Govindas Konthok Jamna Delimitation Committee gi member oiba tokcharagi haina jila sida leiba media person singda phongdokkhre loinana mahna media person singna lauriba role bu pungning thogot poina jila sigi media organization oina leiriba all Bishnupur District Working Journalists Union da lupa lising yang khai dan tauki